ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡꯒꯤ एपिसोड 69 अदु पुदुन लाक्चरे ममांगी एपिसोड सिंदु येंगबिदब यावरगदि सोयदन येंगबियु वरि असि मपुंग फाना बाप तानबगिदम हाइजबनि अइखोइना ममांगी एपिसोड तगी खंखरे फ्लोकीना लैरिबा मफम अदुदना महांगना मखोगी ईश्वरबु थीरिबने हाइदुना सुरुंग अमदा चंगलुबदा क्रिस्टियन सिंगी नुंग नाहकपा क्रॉस मा अमा युंगदु लेरंबा अदु थेंगनादुना फ्लोकीगी निंग पुंकाई काइदुना मखोल हौना कपलुबदा चिंग अदु निंखारकपदगी फ्लोकीसु वांथादुना लैख्रबनि उबासु वसेक्सतगी थोकदब लान अदु थिंगमदुना लेगरथा पुदुना केटगता मो हलकनबा सेम साख्रबनि बियोन का बिसकसु तोंगान तोंगान माइगैदगी आइबरदा अटैक तौगने हादुना लाकनबदा लंबी थोकपदगी थेंगनादुना पांदम अमखगी दमक पुन्ना पुनसनक्रबनि आइबरसु मांगना थाखिबा मयाम बिसकसु हल मनाकता हलखिदबा अमदि बियोन गे हेरल गा पुनसनदुना केटगता लांदाबा लाकदौरे हाबा पाव सिताबदा महाकी लानमिसिंग अमदि प्रजासिंगदा बासन तौदुना एपिसोड अदु लोइसनखिबनि मधुगी मखा एपिसोड 69 असिगी अहांब सिन असिदा आइबरगी ओइबा लानमी पाउमी खरदगी हौरे मखोय खरना हौजिक चिंगदोंसिदगी लेपतुना येंगलिबसि बिसका बियोनगा पुनसनदुना केडेगा तमना लाक्लिबा लानमीसिंगसि येंगलिबनि मसिदगी सिनसि केडेगा सिटी सिदा लाक्रे मसिदा आइबरना सिटी सिबु येंगनबदगी ngaktoknabagi damak semka chagatliबसिंगसि येंगसेनदुना लैरि मनाक्ता लैबा अचानबा मनाय अमना आइबरदा अदोमना ताकपिरकपगी मतुंग इन्ना सिटी सिगी माइगै खुदिमक्ता सदार कया अमा खनख्रबनि हयेंग लानगी मतमदना सदार अममंगी मखादा लानमी हुंफु हुंफु लैनबसु सेम साबा लोयरबनि हाइरि आइबर सु पावसि ताबदा हराउजरि आइबर नामुक थबक सुरिबनि पामा कौसनदुना नंग आइन हाइखिबा थबकसिंदु तौरबरा हाइदुना हंगली सिनमी निपासिना इनिंग थौना हाइखिबा थबकसिंदु हौजिक लोइसलकदबगी ngaइदुन लैरे याम थुना लोइसलगनि हाइरि आइबरना सु सिनमी सिदा मखाताना थबा अदु सुजरुरो हाइदुना थादोखरे तांजासिदा ngasai बियोन होइना केडेगा तमना लाखिबा खोंचत अदु उखिबा आइबरगी लानमिसिंदु लागले लानमिसिंग असिना कोनुंगसिदा याम फिंगना सकोनसिंगसि थौजलकपा सिदा आइबरसु चिंगनबा मफाउरि मसिदगी आइबरसु करी करी अथुबा पाउ लैरे हाइदुना हंगबा चंगकली आइबरगी पाउमी निपासिना आइबरदा अइखोइन हौजिकता केडेगा तमना यामलबा लानमी ट्रुप अनि लाकपा उरि अहानबा ट्रुप अदु लुचिंगलिबा निपासिंग अदु बियोनगा निंगथौ हेरलगनि हाइरगली पाउ सिताबदा आइबरसु खितंग पाखलप तौदुना नंग तसेंगना फजनति उराबरा हाइदुना हंगली निपासिनासु उरि हाइदुना ngaknomduna आइबरदा पाउ से तमली आइबरगी मनाक्ता लैबा अचानबा मनायसिना अनि सुबा ट्रुप अदुना कनागिनो हाइदुना हंगली पाउमी निपासिना अनि सुबा ट्रुप अदुगी लुचिंगलिबा निंगथौ अदुदी आइनासु मसक हाना खंगदे अहानबा उबा निंगथौनी हाइरि नुपी मना मु मखा तारदुना सखंगदबा निंगथौ अदुगा लोइनरिबा निपादुदे खोइना खंगी हाइरि आइबरसु पाउ से चिंगनबा फाउदुना अइगी यामबा बिसकला हाइख्रे पाउमी सिंगसिनासु बिसकपुदी मसक मुन्ना खंगबनिना इनिंगथौना हाइबिरिबदु अचुम्बनि हाइख्रे आइबरसु पाउसिंग असि ताबदा साउनिंगबा हेननबदगी नोकथोरक्तुना मयामसिदा हंतक अइंगोंदा तौरक्लिबासि पुरा अंगकपा हाइबदुनि नंगनासु ngसाइदगी ngangnariबisi तारबा नत्र फ्रेड्रिस हंतक अइखोगी सोना अइंगोंदा तौबिरिसि करी ताहाइदबा उहैदबा पाउ मयाम ताहल्ले हौजिकि अइगी यामबसिंगना अइगी मायोक्ता लोइना लैख्रे अदुपु ईश्वरसिंगनदी अइबु खनखिबनि हाइदुना मुक्तुना nganगली सोमदा सुबियोना केरेगा सिटीसि थवाइ ताना येंगजदुना लैरि हौजिक मनाक्सिदा बिसक होय हेरल होजु जंगजलगले अदुगा सेमका छागतपा मपुंग फारबा सिटी सिबु येंगदुना लैरि मसिदा निंगथौ ओलाफना सिटी सिगी मवु मतौसि येंगलगा हौजिक आइबरदी थोकदोरिबा लाना सिगिदमक सेम साबा पुनमक लोइसनख्रे अदुना लाना सि तौद्रिङै शान्तिगी वारि ओइना सानाहौबना फरोइद्रा हाइदुना हंगली बिसकना मदुगी कानाबा अमता फंगलोय हाइरि बियोना बिसकना हाइरिबसि असेंगबनि आइबरगा वारि सानारुबा हाइबसि अरेमबदा मतम मांगनबा थबकनि हौजिकती पुनमक मांग ताखनबगी मतम अदु यौरबनि हाइख्रे मसिदगी सिनसे होंखिदुना उबा होय लेगरथा होय तोरबी होयसि केडेगा तमना मखोगी जहासिंगसि तप तपना थौरकली मसिदा तोरबीना लेगरथादा नंगोन हंतक थोकिबा थौदोकसिंदु कमाय तौबनो हाइदुना हंगली लेगरथाना अय हंतक असिबका पांखक ओइरुबा मी अमनि हौजिक हिंगलिबा पुंसिसिदी अनौबा मपु अमनि हाइरि तोरबीसु लेगरथागी वाफमसिदा इंगंगना हिंगबमदि सिबगी लानफम असिना नंगोंदा करी करीदी तंबीख्रे हाइदुना हंगजरगली लेगरथाना अइना अइगी पुंसी खोंचत असिदगी खंगहौबा हाइरगदी पुंसीसि अवाबा नुंगाइबनि हाइदुना मिंथोनबसु याय मतम चुप्पदा मसि होंगबा नायरोइदबा असेंगबनि मसिदा अइखोइना तौगदबा हाइबाबु पुंसीसिदा अवाबा कयामु याम खांगबा ngambage हाइबदुनि तोरबीना मागी पिकलिबा मचासिंगसिदा येंगजदुना लेगरथादा अइदी अइगी चासिंगसि याम नुंगसि मखोगी पुंसीदगी अवाबसिंग असि करमना ngakthokani हाइदुना हंगली लेगरथाना मोमो नोक्तुना मदुगी उपाय हाइबाबु तोरबी नचासिंगदा नंगना अवाबा खुदिमकपु थेंगनबा ngamanggadabani मखोइदा अखांग कनबा तंबीगदबनि हाइख्रे
ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯩ ꯇꯦꯛꯇꯨꯅ ꯄꯨꯂꯞ ꯈꯟꯅꯗꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟꯅ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯦꯗꯦꯀꯠ ꯁꯤꯇꯤ ꯑꯗꯨ ꯌꯧꯔꯒꯅꯤ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯇꯧꯕ ꯂꯥꯟ ꯑꯗꯨ ꯇꯧꯔꯒꯅꯤ ꯁꯪꯁꯥꯔ ꯄꯨꯝꯕꯁꯤ ꯁꯣꯏꯗꯅ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯍꯥꯠꯂꯅꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯒꯤ ꯏꯕꯨ ꯊꯛꯂꯅꯤ ꯃꯃꯥꯁꯤꯡꯅ ꯃꯌꯨꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯈ꯭ꯔꯒꯅꯤ ꯐꯦꯟꯐꯤꯌꯥꯔ ꯀꯧꯕ ꯂꯥꯏꯑꯣꯏꯔꯕ ꯀꯩꯁꯥꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯆꯤꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯥꯐꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯔꯤ ꯃꯦꯒꯅꯁꯇꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯇꯥꯖꯔꯤ ꯃꯁꯤꯗ ꯑꯣꯂꯥꯐꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯃꯃꯥꯡꯗ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯑꯦꯊꯦꯜꯁꯇꯦꯟꯗ ꯂꯤꯈꯤꯕ ꯁꯪꯁꯥꯔ ꯑꯁꯤ ꯂꯣꯏꯔꯛꯄꯒꯤ ꯔꯦꯒꯅꯣꯔꯣꯛ ꯀꯧꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨꯅꯤ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯗꯨꯅ ꯕꯦꯠꯍꯜꯂꯥꯗꯒꯤ ꯂꯩꯃꯥꯏꯁꯤꯗ ꯂꯥꯏ ꯀꯌꯥ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯂꯤꯟ ꯀꯌꯥꯒ ꯂꯥꯟꯊꯦꯡꯅꯔꯒꯅꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯑꯣꯗꯤꯟꯒ ꯂꯥꯏꯑꯣꯏꯔꯕ ꯀꯩꯁꯥꯟꯅꯗꯨꯒ ꯃꯥꯌꯣꯛꯅꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯒꯅꯤ ꯃꯈꯣꯏꯅꯤꯒꯤ ꯂꯥꯟꯐꯝ ꯑꯗꯨ ꯑꯉꯛꯄ ꯐꯪꯅ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯑꯔꯣꯏꯕꯗ ꯀꯩꯁꯥꯟꯅꯗꯨꯅ ꯑꯣꯗꯤꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯒꯅꯤ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯃꯗꯤ ꯏꯁꯣꯔ ꯄꯨꯝꯅꯃꯛꯁꯨ ꯃꯥꯡꯈ꯭ꯔꯒꯅꯤ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯣꯡꯊꯛꯇ ꯅꯨꯃꯤꯠꯁꯨ ꯊꯣꯛꯂꯔꯣꯏ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯇ ꯉꯥꯟꯕ ꯎꯔꯔꯣꯏ ꯁꯪꯁꯥꯔꯁꯤ ꯄꯨꯝꯅꯃꯛ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯦꯒꯅꯣꯔꯣꯛ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯋꯥꯔꯤ ꯑꯌꯥꯝꯕꯁꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯔꯦꯒꯅꯔꯣꯛꯀꯤ ꯋꯥꯔꯤꯁꯤꯗ ꯃꯦꯒꯅꯁꯇꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯔꯤ ꯁꯣꯝꯗꯅ ꯕꯤꯌꯣꯟ ꯑꯃꯗꯤ ꯍꯦꯔꯜ ꯕꯤꯁꯛ ꯑꯃꯗꯤ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯍꯌꯦꯡ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯈꯤꯗꯨꯅ ꯅꯨꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯀꯦꯗꯦꯒ ꯂꯣꯝꯗꯅ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯜꯁꯤꯡ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯁꯤꯇꯤ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯀꯦꯗꯦꯒ ꯁꯤꯇꯤ ꯑꯁꯤꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯣꯂꯥꯐꯅ ꯑꯩꯈꯣꯏꯅ ꯁꯤꯇꯤ ꯑꯁꯤꯒꯤ ꯊꯣꯡꯖꯥꯎ ꯑꯁꯤ ꯍꯥꯟꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯃꯗꯨꯃꯛ ꯑꯆꯨꯝꯕ ꯊꯧꯔꯥꯡꯅꯤ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯅꯤ ꯊꯣꯛꯅ ꯁꯤꯇꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯅꯤꯃꯛ ꯇꯤꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯩꯈꯣꯏꯅ ꯇꯤꯝ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯛ ꯈꯪꯅꯕ ꯍꯥꯏꯕꯁꯤꯁꯨ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯅ ꯍꯦꯔꯜꯗ ꯃꯃꯥꯏꯗ ꯇꯩꯅꯕ ꯔꯪ ꯈꯔ ꯄꯤꯔꯛꯂꯤ ꯍꯦꯔꯜꯅꯁꯨ ꯔꯪ ꯑꯁꯤꯕꯨ ꯃꯃꯥꯏꯗ ꯇꯩꯁꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯍꯥꯕꯗꯨꯟꯕꯨ ꯁꯣꯟꯖꯔꯛꯂꯤ ꯍꯧꯖꯤꯛ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯃꯥꯏꯗ ꯔꯪ ꯂꯣꯏꯅ ꯇꯩꯅꯈ꯭ꯔꯦ ꯃꯔꯝꯗꯤ ꯍꯌꯦꯡ ꯂꯥꯟꯐꯝꯗ ꯃꯁꯛ ꯈꯪꯅꯅꯕꯅꯤ ꯀꯦꯗꯦꯒ ꯂꯣꯝꯗꯅ ꯑꯥꯏꯚꯔꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯅ ꯇꯨꯝꯂꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯐ꯭ꯔꯦꯗꯤꯁꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯥꯏꯚꯔꯗ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯐ꯭ꯔꯦꯗꯤꯁ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯕꯔꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯒꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅꯁꯨ ꯉꯥꯛꯇꯪ ꯈꯜꯂꯒ ꯑꯥꯏꯚꯔ ꯅꯪꯕꯨ ꯑꯩꯅ ꯍꯥꯟꯅꯅ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯂꯥꯟ ꯑꯁꯤ ꯍꯧꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯈꯣꯡꯉꯛꯂꯤ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯁꯨ ꯍꯧꯒꯠꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯃꯐꯝꯗ ꯂꯩꯅꯕꯒꯤꯗꯃꯛ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯥꯏꯚꯔꯁꯨ ꯃꯈꯣꯏ ꯋꯥꯜ ꯃꯊꯛꯁꯤꯗ ꯀꯥꯈꯠꯇꯨꯅ ꯕꯤꯌꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯕꯤꯌꯣꯟꯁꯨ ꯑꯗꯨꯃꯛ ꯑꯥꯏꯚꯔꯗ ꯈꯥꯅ ꯌꯦꯡꯁꯤꯜꯂꯛꯂꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯒꯤ ꯊꯣꯡ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯁꯣꯝꯗꯅ ꯕꯤꯁꯛꯀ ꯍꯦꯔꯜꯒꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯁꯟꯅꯕꯒꯤꯗꯃꯛ ꯇꯥꯏꯃꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯥꯛꯊꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯁꯤꯇꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯁꯨ ꯂꯥꯟ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤ ꯁꯣꯝꯗꯅ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯇꯨꯅ ꯑꯥꯏꯚꯔꯒꯤ ꯒꯦꯠ ꯑꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯕꯤꯌꯣꯟꯅ ꯂꯨꯆꯤꯡꯗꯨꯅ ꯎꯇꯨꯞ ꯑꯃ ꯀꯟꯅ ꯏꯟꯖꯜꯂꯛꯂꯤ ꯑꯥꯏꯚꯔꯁꯨ ꯕꯤꯌꯣꯟ ꯍꯣꯏꯅ ꯇꯧꯔꯤꯕꯁꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯌꯦꯡꯂꯝꯃꯒ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯇꯦꯟ ꯀꯥꯞꯁꯟꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗ ꯊꯣꯡ ꯊꯨꯒꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯎꯇꯨꯞ ꯑꯃ ꯕꯤꯌꯣꯟ ꯍꯣꯏꯅ ꯏꯟꯖꯜꯂꯛꯂꯕꯁꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯇꯦꯟꯖꯩ ꯀꯌꯥꯅ ꯄꯥꯟꯗꯨꯅ ꯁꯤꯔꯦ ꯃꯁꯤ ꯐꯥꯎꯕꯗ ꯕꯤꯌꯣꯟꯁꯨ ꯍꯟꯕ ꯂꯩꯇꯦ ꯊꯣꯡꯁꯤ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯒꯦꯠꯁꯤꯗ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯒꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯆꯤ ꯏꯂꯦꯡ ꯂꯦꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯗ꯭ꯔꯦ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯇꯦꯟꯖꯩꯅ ꯅꯣꯡꯒꯨꯝ ꯆꯥꯏꯊꯔꯛꯇꯨꯅ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯤ ꯕꯤꯌꯣꯟꯒꯤ ꯃꯇꯨꯡꯂꯣꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯟꯍꯥꯏꯂꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯈꯔ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯁꯤꯟꯁꯤꯡꯁꯤꯅ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯇꯦꯟꯖꯩ ꯀꯌꯥꯅ ꯀꯛꯊꯔꯤ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯊꯧꯅꯥ ꯄꯤꯗꯨꯅ ꯒꯦꯠꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯀꯟꯅ ꯎꯇꯨꯞ ꯑꯁꯤ ꯏꯟꯁꯤꯜꯂꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯒꯦꯠ ꯑꯁꯤꯗꯅ ꯍꯦꯔꯜ ꯑꯃꯗꯤ ꯕꯤꯁꯛꯅ ꯂꯨꯆꯤꯡꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯆꯦꯟꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯦ
ꯃꯁꯤꯗꯁꯨ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯇꯦꯟꯖꯩ ꯃꯌꯥꯝ ꯀꯥꯞꯊꯔꯛꯂꯤ꯫ ꯃꯦꯒꯅꯁꯇꯤ ꯑꯁꯨꯝꯕ ꯂꯥꯟꯐꯝꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯃꯁꯥꯁꯤ ꯄꯨꯡꯄꯥ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯌꯥꯝ ꯀꯤꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯟꯗꯨꯅ ꯃꯆꯤꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯁꯣꯟꯖꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯁꯤꯇꯤ ꯑꯁꯤꯒꯤ ꯋꯥꯜꯁꯤꯗ ꯀꯩꯔꯥꯛ ꯊꯥꯖꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯥꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯦꯟ ꯀꯥꯞꯊꯔꯛꯄ ꯍꯦꯟꯕꯗꯒꯤ ꯃꯊꯛ ꯌꯧꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯕꯤꯌꯣꯟꯅ ꯃꯊꯋꯥꯏ ꯋꯥꯅ ꯂꯩꯕꯁꯤ ꯎꯕꯗ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯛꯆꯔꯤ꯫ ꯇꯨꯡꯂꯣꯝꯗꯅ ꯕꯤꯁꯛ ꯍꯣꯏꯁꯨ ꯇ꯭ꯔꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯜꯁꯤꯡ ꯑꯁꯤ ꯀꯥꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯁꯛꯇꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯊꯛ ꯌꯧꯕꯗꯒꯤ ꯋꯥꯜꯁꯤꯗ ꯐꯦꯟꯁꯤꯡꯁꯤꯗ ꯇꯣꯡꯂꯤꯕ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯊꯛꯁꯤꯗ ꯌꯧꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯃꯥꯡꯗ ꯄꯦꯔꯤꯁ ꯁꯤꯇꯤꯗ ꯇꯧꯈꯤꯕ ꯇ꯭ꯔꯤꯛ ꯑꯗꯨꯒꯨꯝ ꯇꯦꯟꯖꯩꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯣꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯐꯝꯁꯤꯗ ꯅꯥꯈꯟ ꯑꯃ ꯄꯨꯗꯨꯅ ꯆꯪꯁꯜꯂꯛꯂꯤ꯫ ꯑꯥꯏꯕꯔꯅꯁꯨ ꯃꯁꯤꯕꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯏꯌꯥꯝꯕ ꯕꯤꯌꯣꯟ, ꯅꯪꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯇꯝ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯊꯣꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯂꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯊꯥꯎ ꯀꯌꯥ ꯑꯃ ꯍꯩꯊꯔꯛꯇꯨꯅ ꯕꯤꯌꯣꯟꯒꯤ ꯊꯣꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯐꯥꯎꯕꯗ ꯕꯤꯌꯣꯟꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯣꯡꯁꯤꯗ ꯊꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯍꯩꯅꯕꯤꯁꯤ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗ ꯍꯥꯠꯅ ꯁꯨꯅꯔꯤꯕꯁꯤ ꯌꯦꯡꯗꯨꯅ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯅꯔꯤ꯫ ꯀꯛꯊꯠꯂꯕ ꯀꯣꯛ ꯀꯌꯥ ꯑꯃꯅ ꯆꯥꯏꯔꯤ, ꯃꯁꯥ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯔꯤ, ꯃꯩꯅ ꯆꯥꯛꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯖꯔꯤ꯫ ꯁꯪꯁꯥꯔ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒꯅꯤ꯫ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯐꯝꯁꯤꯗ ꯁꯤꯔꯝꯗꯥꯏꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯖꯔꯤ꯫ ꯃꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯅꯤꯡꯂꯣꯝꯗꯁꯨ ꯍꯦꯔꯜꯁꯤ ꯕꯤꯁꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯥꯈꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤ ꯑꯊꯧꯕ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯦ ꯇꯧꯔꯛꯄꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯍꯦꯔꯜꯁꯤ ꯆꯣꯡꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯁꯤꯗ ꯌꯩꯁꯟꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯕꯤꯁꯛꯁꯨ ꯃꯊꯛꯁꯤꯗ ꯃꯊꯟꯇꯒ ꯂꯥꯟꯊꯦꯡꯅꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯕꯤꯁꯛꯀ ꯍꯦꯔꯜꯒꯁꯤ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯆꯪꯁꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯅ ꯁꯪꯒꯥꯔꯤ ꯃꯈꯥ ꯑꯃꯗ ꯂꯨꯝꯗꯨꯅ ꯕꯤꯁꯛꯅ ꯍꯦꯔꯜꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯃꯗꯨ ꯌꯥꯗ꯭ꯔꯤ ꯕꯤꯁꯛ, ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯕꯤꯌꯣꯟꯅ ꯃꯃꯥꯡꯂꯣꯝꯒꯤ ꯒꯦꯠ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯁꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯉꯥꯛꯇꯪ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯁꯨ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯒꯦꯠ ꯑꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯊꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯑꯥꯏꯕꯔꯅ ꯕꯤꯌꯣꯟꯒꯤ ꯊꯣꯡ ꯊꯨꯒꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩ ꯀꯥꯝꯁꯜꯂꯛꯇꯨꯅ ꯃꯌꯥꯝꯁꯤ ꯂꯧꯗꯨꯅ ꯍꯥꯠꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯧꯖꯤꯛ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯒꯦꯠ ꯑꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯃꯁꯥ ꯌꯥꯎꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯎꯇꯨꯞ ꯑꯁꯤ ꯀꯟꯅ ꯏꯟꯁꯤꯜꯂꯤ꯫ ꯍꯧꯖꯤꯛ ꯎꯆꯤꯟꯅꯥꯆꯤꯟꯅ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯕꯤꯌꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔ ꯃꯅꯨꯡꯁꯤꯗ ꯀꯟꯅ ꯆꯦꯟꯁꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯁꯤꯗ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯂꯥꯡ ꯑꯃꯒ ꯑꯃꯨꯛ ꯊꯥꯛꯇꯨꯅ ꯊꯝꯃꯝꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗ ꯑꯥꯏꯕꯔꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯟꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯕꯨ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯊꯣꯡ ꯑꯁꯤ ꯑꯅꯧꯕ ꯊꯣꯡ ꯑꯃꯃꯨꯛ ꯊꯥꯗꯔꯛꯇꯨꯅ ꯑꯥꯏꯕꯔꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯒ ꯄꯨꯟꯅ ꯆꯪꯁꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯈꯔꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯍꯧꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯑꯥꯏꯕꯔꯒꯤ ꯌꯥꯊꯪꯗꯒꯤ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤ ꯈꯔꯁꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯊꯝꯗꯨꯅ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯜꯂꯛꯇꯨꯅ ꯃꯊꯪ ꯍꯥꯠꯇꯣꯔꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯁꯤꯟꯁꯤꯡ ꯑꯁꯤꯅ ꯉꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯟꯍꯥꯏꯜꯁꯨ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯪꯅꯕꯒꯤꯗꯃꯛ ꯀꯩꯔꯥꯛ ꯑꯃ ꯊꯥꯗꯨꯅ ꯐꯦꯟꯁꯤꯡꯁꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯐꯥꯏꯠ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯤꯌꯣꯟꯁꯨ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯁꯜꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯪꯕꯗꯒꯤ ꯗꯥꯎ ꯌꯦꯡꯕꯤꯗ ꯃꯈꯣꯏ ꯈꯔ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯐꯦꯟꯁꯤꯡꯁꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯐꯦꯟꯁꯤꯡꯁꯤꯗ ꯕꯤꯌꯣꯟꯅ ꯀꯥꯈꯠꯂꯛꯄꯁꯤ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯃꯥꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯌꯣꯟꯗꯤ ꯃꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯟꯍꯥꯏꯜꯒꯁꯨ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯒꯟꯍꯥꯏꯜꯗ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯖꯔꯣ, ꯃꯌꯥꯝꯁꯤ ꯍꯟꯗꯨꯅ ꯆꯠꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯣ ꯍꯥꯏꯈ꯭ꯔꯦ꯫ ꯑꯥꯏꯕꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯆꯦꯟꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯨꯡꯂꯣꯝꯒꯤ ꯒꯦꯠ ꯑꯁꯣꯝꯗꯅ ꯃꯦꯒꯅꯁꯁꯤ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤ꯫ ꯃꯌꯥꯝꯁꯤꯗꯤ ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤꯕ ꯍꯧꯔꯦ꯫ ꯃꯁꯤꯗ ꯃꯦꯒꯅꯁꯇꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯤꯕꯅꯤ, ꯑꯩꯁꯨ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯦꯒꯅꯁꯁꯤ ꯋꯥꯜꯁꯤꯗ ꯑꯃꯨꯛ ꯀꯥꯈꯠꯅꯕ ꯃꯊꯟꯇ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯍꯦꯔꯜꯅ ꯆꯤꯡꯊꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯄꯪꯕ ꯊꯕꯛꯅꯤ, ꯑꯩꯅ ꯃꯇꯝ ꯆꯨꯞꯄ ꯅꯪꯒꯤ ꯃꯔꯝꯗ ꯈꯜꯂꯤꯕꯁꯤ ꯅꯪꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯄꯥꯎꯃꯤꯔ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯄꯥꯎꯃꯤꯗꯤ ꯁꯨꯡꯅꯠ ꯅꯠꯇꯦ, ꯑꯩꯅ ꯑꯣꯏꯒꯗꯕꯁꯨ ꯂꯩꯇꯦ, ꯃꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯦꯒꯅꯁꯇ ꯇꯦꯟ ꯀꯥꯞꯄꯛꯄꯗꯒꯤ
ꯅꯪꯒꯟꯗ ꯄꯥꯟꯗꯨꯅ ꯃꯐꯝꯁꯤꯃꯛꯇꯗ ꯁꯤꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯦꯒꯅꯁꯁꯤ ꯔꯦꯒꯅꯔꯅꯗꯤ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯃꯥ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯔꯦꯒꯅꯔꯅ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯐꯝꯁꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯖꯕ ꯉꯝꯗꯕꯤꯗ ꯃꯦꯒꯅꯁꯁꯤ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯃꯦꯒꯅꯁꯄꯨ ꯀꯟꯕ ꯉꯝꯍꯧꯗ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯡꯂꯣꯝꯗ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯕꯤꯌꯣꯟꯗꯤ ꯂꯥꯟꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ "ꯅꯈꯣꯏꯅ ꯉꯁꯤꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ, ꯑꯩ ꯏꯁꯥꯃꯛ ꯅꯈꯣꯏꯒꯤ ꯕꯤꯌꯣꯟꯅꯤ, ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ, ꯅꯈꯣꯏꯅꯁꯨ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ, ꯑꯩꯁꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅꯤ, ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯒ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯛꯄ ꯉꯥꯛꯇꯅꯤ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯄꯅꯤ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯗꯤ ꯑꯥꯏꯚꯔꯅꯤ" ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯦꯟꯗꯅ ꯕꯤꯌꯣꯟꯁꯤ ꯃꯌꯥꯝꯁꯤꯗ ꯂꯥꯎꯔꯛꯂꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯥꯏꯚꯔꯅ ꯅꯣꯛꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯕꯤꯌꯣꯟꯗ ꯇꯦꯟ ꯀꯥꯞꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯕꯤꯌꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ "ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯕꯅꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯕꯕꯥ ꯔꯦꯒꯅꯔꯗꯒꯤ ꯐꯪꯉꯝꯕ ꯅꯅꯤꯡꯇꯝꯕ ꯑꯗꯨ ꯑꯥꯏꯚꯔꯅ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯕꯅꯤ" ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ, ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯇꯦꯟ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯕꯤꯌꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯗꯕꯗꯒꯤ ꯑꯥꯏꯚꯔꯅ ꯇꯦꯟ ꯑꯁꯤ ꯃꯨꯟꯗꯨꯅ ꯕꯤꯌꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯇꯦꯟꯖꯩ ꯑꯁꯤ ꯉꯥꯛꯊꯣꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯇꯦꯟꯖꯩ ꯄꯥꯜꯂꯕ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯊꯥꯗꯗꯨꯅ ꯃꯌꯥꯝꯁꯤꯗ "ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯁꯤꯡꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯕꯤꯌꯣꯟꯁꯤ ꯆꯠꯈ꯭ꯔꯦ꯫ ꯐꯖꯔꯕ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯥꯏꯚꯔꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯗꯨ ꯏꯟꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏ ꯍꯦꯔꯜ ꯍꯣꯏꯁꯤ ꯀꯦꯗꯦꯒꯠꯇꯒꯤ ꯂꯥꯟ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯂꯒ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯅ "ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ? ꯃꯍꯥꯛꯀꯤ ꯒꯦꯠꯇꯨ ꯊꯨꯒꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯨꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ, ꯑꯩꯈꯣꯏ ꯃꯅꯨꯡ ꯌꯧꯅ ꯆꯪꯁꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ" ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ "ꯑꯩꯈꯣꯏꯅ ꯂꯥꯟꯐꯝꯁꯤꯗ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯀꯌꯥ ꯑꯃ ꯑꯁꯤꯕꯒꯤ ꯀꯌꯥꯇ ꯇꯥꯍꯟꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯂꯪꯖꯥ ꯀ꯭ꯋꯥꯛꯁꯤꯡꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯝꯂꯒꯅꯤ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯟꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ, ꯑꯥꯏꯚꯔꯁꯤ ꯌꯥꯝ ꯁꯤꯡꯕ ꯃꯤꯅꯤ, ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯃꯥꯡꯖꯧꯅꯅ ꯈꯟꯕ ꯉꯝꯃꯤ, ꯂꯥꯟꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ" ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ "ꯕꯤꯌꯣꯟꯒ ꯑꯩꯒꯗꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯑꯩꯈꯣꯏꯗꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯖꯕ ꯉꯝꯂꯣꯏ" ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯊꯥꯖꯩ, ꯑꯗꯨꯕꯨ ꯑꯥꯏꯚꯔꯁꯨ ꯅꯈꯣꯏꯒꯨꯝꯅ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯥ" ꯍꯥꯏꯔꯛꯂꯤ꯫ ꯀꯦꯇꯦꯒꯜꯂꯣꯝꯗꯅ ꯑꯥꯏꯚꯔꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯕꯤꯌꯣꯟꯕꯨ ꯍꯥꯠꯍꯧꯗꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ "ꯑꯩꯅ ꯕꯤꯌꯣꯟꯕꯨ ꯍꯥꯠꯂꯣ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯅꯁꯨ ꯍꯥꯠꯀꯗꯕꯅꯤ, ꯅꯈꯣꯏꯅ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯅꯈꯣꯏ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯅꯥꯀꯣꯡꯗꯨ ꯁꯦꯡꯇꯣꯛꯇꯨꯅ ꯇꯥꯍꯧꯔꯣ꯫ ꯕꯤꯌꯣꯟ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯌꯦꯛꯅꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯗꯤ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯗꯤ ꯀꯦꯗꯦꯒꯠ ꯁꯤꯇꯤꯁꯤ ꯀꯔꯝ ꯇꯧꯒꯅꯤ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ? ꯃꯈꯣꯏꯅ ꯁꯤꯇꯤꯁꯤ ꯄꯥꯏꯈ꯭ꯔꯕꯗꯤ ꯌꯥꯝ ꯆꯥꯎꯈꯠꯄ ꯑꯃꯗ ꯄꯨꯈꯠꯂꯛꯄꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯈꯥ ꯁꯨꯝ ꯁꯨꯝ ꯇꯥꯔꯛꯀꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯀꯦꯗꯦꯒꯠꯀꯤ ꯆꯝꯖꯔꯕ प्रजाꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤ, ꯑꯩ ꯏꯁꯥꯃꯛ ꯅꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏꯁꯤꯁꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯕ, ꯑꯩꯅ ꯍꯥꯏꯕꯇ ꯏꯟꯕꯤꯕ ꯑꯁꯤ ꯈꯛꯇꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯇꯥꯕꯅꯤ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗ ꯂꯥꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯟꯍꯥꯜꯅ "ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯪꯉꯛꯂꯤ꯫ ꯕꯤꯌꯣꯟꯅ "ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯂꯣꯏꯅ ꯁꯨꯔꯦ, ꯀꯦꯇꯦꯒꯠꯀꯤ ꯃꯔꯝꯗꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯩꯒꯤ ꯕꯕꯥ ꯔꯦꯒꯅꯔꯒꯤ ꯃꯔꯝꯗꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯥ ꯑꯃꯅꯦ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯈꯟꯖꯔꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯒꯟꯍꯥꯜꯅ "ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ, ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯑꯃ ꯀꯥꯏꯅꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ" ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ "ꯅꯪꯁꯨ ꯑꯉꯥꯡ ꯄꯥꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯟꯍꯥꯜꯅ "ꯁꯪꯁꯥꯔꯁꯤꯗ ꯃꯆꯥ ꯄꯥꯝꯗꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯁꯪꯁꯥꯔꯁꯤꯗ ꯃꯆꯥ ꯄꯥꯝꯗꯕ ꯖꯤꯕꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯗꯨꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ "ꯒꯟꯍꯥꯜ, ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ" ꯍꯥꯏꯔꯤ꯫ ꯒꯟꯍꯥꯜꯅ "ꯑꯩ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯕꯤꯌꯣꯟ, ꯑꯗꯨꯕꯨ ꯏꯁꯥꯅ ꯄꯥꯝꯖꯗꯕꯒꯤ ꯋꯥꯅꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯅꯤꯡꯇꯝꯕ ꯑꯁꯤꯅꯤ" ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯒꯤ ꯐꯨꯔꯤꯠꯁꯤ ꯒꯟꯍꯥꯜꯅ ꯇꯞ ꯇꯞꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯒꯟꯍꯥꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯑꯩꯗꯤ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯤꯅꯤ, ꯖꯪꯒꯜꯒꯤ ꯑꯉꯥꯎꯕ ꯁꯒꯣꯜꯕꯨ ꯊꯧꯕ ꯄꯥꯝꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯕꯨ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯇꯧꯅꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯁꯨ ꯄꯥꯝꯃꯤ" ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ "ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ
चिंगनबा खरादी लेख्रबनी हाइरी गेनहेलना याम हॉट ओइबा मिट्येंग अमगा लोइनना बियोन दा फमथादुना अइना हौजिमक नंगोंदगी नुंसिबा पामी हयेंग अइ सिखिबजु याय अदुगा अइ हिंगौरगा नंग ओइना सिखिबजु याय तंबा ngamdaba पुछि खोंगचटनी हारमलगा मखोइनी सि इंटिमेट अमा तौखरे मसिदगी सिनसि केटागलोमदा मुग लाले मसिदा आइबरना मखोगी मियामसिगा लोइनना लान माइ पाकपगी दमक हराउ तयाम फोंगदोक्तुन लेइरी आइबरना हराउ तयामना लेबसि उबदा महाकी नुपी फेड्रिसति साउनिंगबदा लोइरी तसेंगना फ्रेडिसना आइबरसि सुनुंग नुंसिद्रबने अदुबु आइबरबु कीबदगी उपाय लेतना मफमसिदा लेसल्ली महाकना हुजिक आइबरदा मुन्ना येंगदुना प्लान अमगिदमक वखन अमसु खनख्रे मसिदगी सिनसि होंखिदुना बियोन होइगी मनाक्ता लाख्रे हौजिक मफमसिदा मसक खंगदबा सगोन तोंगबा मी अमा लाक्पदगी बियोनगी लामिसिंग असिनासु लाक्लिबा मियोइसिदा तेंदमदुना लेइरी अदुबु लाक्लिबा मियोइसि तप तपना सुम नक्सलकपदा आइबरगी लोइनबी फ्रेडिस ओइदुन लेरमले फ्रेडिस हुजिक बिसक ओइ बियोन होइना लेरिबा मफमसिदा चंगसलकले फ्रेडिस उबदा बिसकना नंगदी मफमसिदा कैदौबा लाक्लिबनो हाइदुना हंगली फ्रेडिसना अइना लाक्लिबसि लाक्ता यादबगी लाक्लिबनी अइना खोइदा आइबरगी ओइबा अरोनबा वाफम खरा फोंदोके हाइदुना लाक्लिबनी फ्रेडिसकी वाफमसिदा हेरल होय बियोन होइसु अंगकपा म फाउनरी फ्रेडिसना बिसकता मु ओमसनदुना बिसक नंगा नुंसिनजबी थोरादु ngasiगी संसारसिदा लेत्रे आइबरना महाकपु हिंगना मै थादोखरे मदुदा महाकी इमुंग मनुंगसु लोइना यावखरे वाफमसि ताबदा बिसकती मथमोय सोंना कपचरी फ्रेडिसना मयामदा मखा तारदुना आइबरना आइगी इचाबुसु हातोकपीखरे महाक होजिक सेंगना हिंचाबा हाबदो ओइरबनी महाकपु नखोइना लोइसल्लो हाइरकले बियोना मदुदी करमना हाइदुना हंगकली फ्रेडिसना नोइना खंगदबा सिटीदुदा चंगथोक चंगसिन याबा अरोनबा थोंग अमा लेय मदु आइबरना महाकना खुदोंग थीरबका मफमदुदगी चेनबा यानबा थंबनी अइना हुजिक मफमसिदा लाक्लिबसिसु मदुगी अरोनबा थोंग अदुदगी लाक्लिबनी थोंग अदु अइना हयेंग अयुंता नखोइगिदमक्ता हांगतोक्तुना थममगे नखोइसु मदुगिदमक्ता यारीदा लेरो अइ आइबरगी असिबा हक्चांगबु उथक्ता यानदुना थंबदु येंगबा पामी हारमलगा फ्रेडिससि मफमसिदगी चटखरे हौजिक फ्रेडिसना हारमलिबा वफमसि हेरलना बियोन होइदा अइखोइना नुपीसिबु थाजबा याबा मीरा हाइदुना हंगली बियोना हौजिक मसि नतबा अइखोइदा उपाय अमता लेत्रे हाइरी मसिदगी सिनसि नुंगालकपगी सिनदा मु लाखरे मसिदा बियोन होइदी अरोनबा थोंग असिदा चंगनबगीदमक ngaidon लेख्रे फ्रेडिसनासु थोलक्तुना थोंग असिबु मफम ताक्तुना हांगतोक्लगा थममले अदुगा कादा लोन अमुक चंगक्तुना आइबरगी मनाक्ता तुमिन्ना मु हिपथारी तांजासिदा मपालोमदा लालाए हाइबगी सिग्नेलनासि अमुक खोंगकली आइबरसु तांजासिदा तुमदबिदा अदुमक लेरमली फ्रेडिसना आइबरदा मखोइना अमुकाना मफमसिदा लांदारकबा माले हाइरी मसिदगी आइबरसु लानगिदमक सेम सानबा हौगतखरे हौजिक मपालोमदना बियोनगा बिसक्तना लुचिंगलगा मखोइदा अटैक तौदगी तौरकलिबा लानमिसिंगसि हार हातुना जगकली बियोना आइबरगी लानमिसिंगसि हातपीदबिदा अइखोइ नखोइबु हातके हाइदुन लाकपा नत्ते अइखोइना पामलिबसि आइबरबुनी नखोइदी युमदगी हेंतोक्तबि लैयु अइखोइ नखोइगी येकनबा नत्ते अइखोइना पामलिबसि नखोइगी निंगतंबदुनी हाइरी मसिदगी केदगतकी बियोन होइदा अटैक तौगे हाइदुना थोलके तौरंबा मियोइसिंगसि युमदा लोइना चंगनखरे हौजिक फ्री ओइना बियोन होइसि आइबरगी मनाक्ता सुम चंगछलकली आइबरसु महाके स्पेशल फोर्स खरगा बियोन होइबु थत्तुना लेरमली मसिदा बियोना चंगछनदुना आइबरबु याम साउना कौरकली मसिदगी आइबरगी लामिसिंग असिनासु चेनथोरक्तुना बियोन मथंदगा फाइट असी हौखरे बिसकसु चेनसनदुना आइबरगी लामिसिंगसि मथंग हाटपा हौरकली आइबरसु लानफम मसिंग हाक येंगमगा उपाय लेरोय खंगबदगी मयुमदा अमुहना चंगकली महाकना हुजिक महाकी नुपी फ्रेडिसपु कौदुना चंगकली फ्रेडिसु कैमता खंगजदबी सादुना आइबरदा नुंसिना येंगदुना अदुमक चंगसलकली आइबरना फ्रेडिसता मखोइना मफमजि ताना चंगसलकलिबसि अइना लोना थमजबा थोंग अदुदगी चंगकपने हाबसि खंगले अइगी नाक्ता लैबा कनागुंबी अमना अइंगोंदा नमथाक तौरे हाइजरकली फ्रेडिसना आइबरदा मुन्ना येंगतुना मिसा अदु अतै कनासु नते आइबर अइ इसामकनी हाइरकली फ्रेडिसकी वाफमसि ताबदा आइबरसु मथमोय सोकपदा लोइरे हौजिक आइबरना फ्रेडिसता नुंसिबा सादुना मंगक समदा लाक्सनदुना थमखरे आइबरसु हानिंगदा महाकी नुंसिनजबी फ्रेडिसपु मखुतमंगना हाटपदा ताखरे सिन्नसिना फ्रेडिसकी अरोइबा सिन हाबदु ओइरी आइबरसु महाकी नुपी फ्रेडिसपु हातोक्लगा मथमोय सोकना कपतुन लेरी सोमदना आइबरना थममलिबा लानमिसिंग असिगा बियोन होय हेरलोइगा कन्ना फाइट तौरी मसिदा बियोनसु आइबरगी लानमी अमना हाटलगे हाइदुना नमसनदुना थमखरे मसिबु मु निंगथौ हेरलनासु उरी निंगथौ हेरलगी मओंगसि मु गेनहालना उरी गेनहालनादि हेरलना बियोनबु नुंसिदबनिना मंगोंदो ओइना खुद थागिद्रा हाइदुना पाखले अदुबु हेरलना चेंगसनदुना
ꯕꯤꯌꯣꯟꯗ ꯅꯝꯁꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯔꯜꯗ ꯑꯃꯨꯛ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯖꯜꯂꯛꯂꯤ ꯍꯦꯔꯜꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯎꯕꯗꯒꯤ ꯁꯤꯕ ꯐꯥꯎꯗꯤ ꯁꯤꯍꯧꯗꯅ ꯈꯔꯗꯤ ꯁꯣꯛꯂꯤ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯍꯦꯔꯜꯅ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯕꯤꯁꯛꯀ ꯕꯤꯌꯣꯟꯒꯁꯤ ꯑꯥꯏꯚꯔꯕꯨ ꯊꯤꯕ ꯃꯌꯨꯝꯁꯤꯗ ꯆꯪꯁꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯈꯣꯏꯅꯤꯅ ꯀꯥꯁꯤꯡꯗ ꯁꯨꯝ ꯆꯪꯗꯨꯅ ꯌꯦꯡꯉꯛꯄꯗ ꯑꯥꯏꯚꯔꯒꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁ ꯑꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯅꯥꯛꯇꯅ ꯅꯧꯅ ꯐꯪꯖꯈꯤꯕ ꯃꯆꯥ ꯑꯥꯏꯚꯔꯅ ꯎꯃꯪꯗ ꯂꯪꯊꯣꯛꯄꯤꯔꯝꯂꯕ ꯑꯉꯥꯡꯗꯨꯒꯤ ꯁꯔꯨ ꯑꯗꯨ ꯃꯅꯥꯛꯁꯤꯗꯁꯨ ꯊꯝꯕꯤꯔꯝꯂꯤ ꯍꯧꯖꯤꯛ ꯕꯤꯌꯣꯟꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯐ꯭ꯔꯦꯗꯤꯁꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯕꯤꯌꯣꯟꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯑꯥꯏꯚꯔꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯁꯛꯀ ꯕꯤꯌꯣꯟꯒꯅ ꯃꯄꯥꯟꯗ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯧ ꯑꯣꯂꯥꯐ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯣꯂꯥꯐꯅ ꯕꯤꯌꯣꯟꯒꯤ ꯃꯃꯥꯡꯗ ꯆꯪꯁꯟꯗꯨꯅ ꯉꯁꯤꯗꯒꯤ ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤ ꯃꯅꯤꯡ ꯇꯝꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯕꯤꯌꯣꯟ ꯅꯪꯅ ꯑꯣꯏꯔꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯎꯕꯥꯒ ꯇꯣꯔꯕꯤꯒꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤ ꯎꯕꯗ ꯕꯤꯁꯛ ꯍꯣꯏꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ ꯎꯕꯥꯅ ꯕꯤꯌꯣꯟꯒ ꯂꯦꯡꯒꯣꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯗꯨꯃꯛ ꯎꯠꯂꯤ ꯕꯤꯁꯛꯁꯨ ꯃꯌꯥꯝꯕ ꯎꯕꯥꯅ ꯃꯉꯣꯟꯗꯁꯨ ꯀꯣꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯎꯕꯥꯅ ꯃꯉꯣꯟꯗꯗꯤ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯒ ꯇꯣꯛꯈ꯭ꯔꯦ ꯕꯤꯁꯛꯁꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯌꯣꯟꯒꯤ ꯃꯃꯥ ꯂꯦꯒꯔꯊꯥꯁꯤ ꯀꯦꯗꯦꯒꯠꯀꯤ ꯅꯤꯡꯊꯧꯅ ꯄꯥꯏꯒꯗꯕ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯪꯉꯛꯂꯤ ꯕꯤꯌꯣꯟꯁꯨ ꯃꯃꯥ ꯎꯕꯗ ꯃꯃꯥꯅ ꯍꯤꯡꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ ꯂꯦꯒꯔꯊꯥꯅ ꯕꯤꯌꯣꯟꯗ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯅ ꯄꯥꯏꯒꯗꯕ ꯊꯥꯡ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯦ ꯅꯤꯡꯊꯧ ꯕꯤꯌꯣꯟꯅ ꯌꯥꯏꯐꯔꯦ ꯀꯦꯗꯦꯒꯠꯀꯤ ꯅꯤꯡꯊꯧ ꯕꯤꯌꯣꯟꯅ ꯌꯥꯏꯐꯔꯦ ꯕꯤꯌꯣꯟꯁꯨ ꯃꯃꯥꯅ ꯄꯤꯔꯤꯕ ꯊꯥꯡ ꯑꯁꯤ ꯊꯥꯡꯀꯠꯇꯨꯅ ꯀꯦꯗꯦꯒꯠꯀꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥꯁꯛ ꯑꯗꯨ ꯂꯧꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯅꯤꯡꯊꯧ ꯕꯤꯌꯣꯟꯒꯤ ꯖꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯤ ꯃꯃꯥ ꯂꯦꯒꯔꯊꯥꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯦ ꯈꯟꯖꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯕꯤꯌꯣꯟꯅ ꯊꯥꯡ ꯑꯁꯤꯕꯨ ꯅꯣꯡꯊꯛꯇ ꯊꯥꯡꯀꯠꯇꯨꯅ ꯃꯄꯥ ꯔꯦꯒꯅꯔꯅ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯁꯤ ꯄꯥꯝꯂꯤꯕ ꯅꯪꯒꯤ ꯄꯥꯟꯗꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯌꯣꯟꯅꯁꯨ ꯋꯥꯈꯜꯂꯣꯏ ꯀꯔꯤꯑꯣꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯒꯨꯝ ꯉꯁꯤꯁꯨ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯕꯕꯥ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯛꯇꯤꯗꯨꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯅꯤꯡꯊꯧꯒꯤ ꯁꯛꯇꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯄ ꯌꯥꯔꯕ ꯄꯣꯏꯖꯟ ꯑꯃꯒꯨꯝꯕꯅꯤ ꯁꯛꯇꯤ ꯑꯁꯤ ꯐꯪꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯁꯨꯞꯅꯈꯛꯀꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯆꯠꯅꯕꯒꯤ ꯇꯌꯥꯔꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯕꯤꯌꯣꯟꯁꯨ ꯃꯄꯥ ꯔꯦꯒꯅꯔꯅ ꯅꯤꯡꯊꯧ ꯑꯍꯥꯟꯕ ꯑꯣꯏꯕꯗ ꯐꯝꯈꯤꯕ ꯑꯗꯨꯒꯨꯝ ꯆꯤꯡꯗꯣꯡ ꯑꯃꯗ ꯊꯥꯡꯁꯤ ꯀꯣꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯁꯤꯗ ꯕꯤꯌꯣꯟꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯂꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯂꯪꯖꯥ ꯀ꯭ꯋꯥꯛꯁꯤꯡꯅ ꯃꯤꯑꯣꯏꯕ ꯅꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯕꯨ ꯆꯥꯗꯨꯅ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯒꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯑꯈꯪꯕ ꯃꯌꯥꯝꯁꯨ ꯌꯥꯎꯒꯅꯤ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯒꯅꯤ ꯕꯤꯌꯣꯟꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗ ꯑꯩꯒꯤꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯨꯡ ꯇꯥꯕ ꯍꯥꯏꯔꯒꯗꯤ ꯕꯤꯌꯣꯟ ꯍꯥꯏꯔꯤꯕ ꯃꯤꯡꯈꯩ ꯑꯁꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯤꯟꯗ ꯌꯥꯎꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯆꯠꯂꯤꯕ ꯃꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯍꯦꯟꯅ ꯆꯠꯂꯒꯅꯤ ꯑꯗꯨꯕꯨ ꯂꯥꯟꯗꯤ ꯉꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯤꯌꯣꯟꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯀꯗꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯃꯁꯤꯗꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯅꯁꯨ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯂꯩꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯕꯤꯌꯣꯟꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯗꯦꯒꯠꯀꯤ ꯃꯥꯔꯀꯦꯠ ꯑꯃꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯅꯤꯄꯥ ꯑꯃꯅ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯄꯣꯠ ꯈꯔ ꯃꯐꯝꯁꯤꯗꯒꯤ ꯂꯩꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯨꯄꯤꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯂꯩꯕ ꯅꯤꯄꯥ ꯑꯃꯗ ꯂꯪꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯥꯏꯚꯔꯅꯤ ꯑꯥꯏꯚꯔꯁꯤ ꯍꯧꯖꯤꯛ ꯁꯛ ꯂꯣꯠꯇꯨꯅ ꯀꯦꯗꯦꯒꯠ ꯁꯤꯇꯤꯁꯤ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯅꯤ ꯑꯃꯒ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ